Nongmai paiduna football sanabada tumina yengduna leibada pendaba fongdorakli. National Security da singna duna miyam chinba playground da Kuki Millitantsingi phaba makhal gi nongmai paiduna football sanabada Center amadi Manipur lengang na tumina yengduna leibabu Delhi Maitai Coordinating Committee DMCC na nungangbba amadi pendaba fongdorakli. DMCC ki cherol amada Kuki Millitantsingi football masana gi mapung phaba fizol setuna sanabungda AK Rifles amadi America da puthokpa M series ki khulai kaya paiduna football sanabagi video ama social media da viral oirakhibani viral video aduda kangpokpi gi Nojang Kipjen Memorial Playground da Kuki Millitantsingi akiba yaudana afaba makhal gi nongmai paiduna football sanakhiba aduna India lengak amadi Manipur lengak na ningthina law and order ngakpagi mathau pangthoktre haiba takpani. Kuki Millitantsingi law and order bu thawai usittabagi thawong chatharingai talakta Chief Minister Nongthumam Biren yauna Minister MLA singna Mahakumbha Melada saruk yakiba simakna lenga asigi lengak loi matik chadre takpani hainasu DMCC na fongdorakli. MPA ki kuntraga nipan suba mapo kumona lakpada koirengna luchingma UNLF ki MAC na yaifa pauzal pirakli. UNLF ki lanmi sanglub pu Manipur People's Army MPA haina mingthon duna semgat khiba chahi kuntraga nipan surakpa kumon numit asida Lanmi sanglub asibu lamjing lamtakpi bagi thaudang loriba UNLF ki Military Affairs Committee MAC na ireicha pumnamakta ningtam yawol lalhogi yaifa pauzal pijabaga loinana MP amasung ningtam langi oiba maru oiba wafam khara ireicha singi mafamda party asina thamlakli. Koirengna luchingba UNLF Central Committee ki Secretary of Publicity M Sayena thadorokpa cherol asina hai India gi loilam lengang na handak chatharakli ba thausil thawong Myanmar dagi haijilakpa kuki khulai paiba khutpu sing sizinaduna Manipur thugaina ba lan tahalakpa amadi India ga chungsinnaba mapan gi safu singna Wesia ga yumlon naba laipak sing lanpung ohelakli ba akan bachai theng amadi Kuki khulai paiba singna maram oiraga ireipak Manipur gi ningtam lan asishu ngasidi pumnau nauba tangkak amada changsille haibase UNLF MAC gi miengni Oirakliba fibam asida strategy amasung tactics lalong amasung lanjang ki maru oiba wafam khara puthorai strategy gi miyengda India na sizinariba kuki khulai paiba khutpu sing asishu India leipa kumna Manipur leipa ki yengnaba oire maram aduna India gi loilam lenga amadi kuki khulai paiba khutpu sing asi Manipur leipa ki apunba pangal yawolup sing khulngakpa volunteer sing amadi leipa kangani haina chongthorakliba miyam gi apunba pangal na thengnagadaba yengnabani haibasi strategy gi maru oiba wafam ni aduga Statistics ki miyengdana kuki landarakpa sing thengnabagi mapung oiba thaudangdi lan tarakliba mafam aduda leiriba khulngakpa singna lawgani adubu phibam gi matungina ahenba force mathau tarakpa matamda mateng pangnabagi thaurang amadi leibatai amaromda Manipur bu khudum chanduna thamliba Indian Occupation Forces IOF sing lan thengnabagi hak thengnaba thaudangdi yawolop sing iningtam lanmi singna lawba haibasi masana tajaraba wafamni thamjariba strategy amasung tactics ki wafam asi mari leinaba khudingmakna nainabiu leipak miyamgi apunba pangal sagatpada achouba thaudang lawbiu haina UNLF MAC na appeal tawrakli hauji aikhoigi ningtam yawol lalhau namthanaba lam karamba Indiana chatharakliba thausil thawong asina kuki mitai hanariba phibam laksinabani haiduna pusilakhiba dubu tasengba maramdi aikhoigi ningtam yawol lalhau asi namthanaba pusilakpa IOF kilanmi masing lak 1.5 yokre maramaduna aikhoigi luyang Tudek naba satharakliba India ki thaurang asi maithiba pinaba ireicha pumna mangmaru oina yellow furup sing apunba pangal sagatuna leipak miyam hopna songlagadaba urtiflan Gidamak sem sanaba matam oire haina UNLF MAC na ngasi MPA gi kumon numit asida pauzelakli aikhoigi ningtam langi pumnau nauba tangkak asida MPA su matik chaba thaudang launaba khongjel yangna sem sabatai Masigidamak MP gi ahanba amasung khwaidagi maru oiba thaudangdi ireipak Manipur bu khudam chanduna thamliba Indian Occupation Forces IOF ki mayokta lan thengnabani adubu phibam gi matung ina aikhoina leiba mafam singda IOF singna sijinnaba Kulai paiba khutpu singna lan tasilaklabadi madusu isang akthokchanaba matik thokna lan thengnagani haibasi MPA na yeknaba lan thengnabagi kanglon oigani khwaidagi maru oiba thaudang asi pangthokpada MPA gi thauna leina kathokpa haiba fidam asi Thagon naraga lan thengnagani haibasi MP gi lanmi khudingmana kawreidaba laiwani Manipur gi ningkha tambagi damak loinana yellow furup sing kanabagi damak thawai thaba pamudana yeknaba mayok nyanabagi damak ngasigi numit asida UNLF MAC na MPA khudingmakta ningsingli haidi ngasi aikhoigi yellow furup pumnamaki luyang thudengnaba sinnarakliba
ꯐꯤꯚꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡ ꯅꯤꯡꯈꯥ ꯇꯝꯅꯕ ꯃꯄꯥꯟ ꯇꯥꯡꯗꯅ ꯍꯤꯡꯃꯤꯟꯅꯕ ꯅꯠꯇꯅ ꯍꯤꯡꯕꯒꯤ ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯂꯨꯃꯤꯟꯅꯒꯅꯤ ꯍꯥꯏꯕꯁꯤ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯅ ꯈꯪꯕꯤꯌꯨ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯄꯥꯛ ꯀꯟꯅꯕ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡ ꯀꯟꯅꯕ ꯍꯧꯖꯤꯛ ꯇꯧꯗꯕ ꯌꯥꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯊꯕꯛꯇꯤ ꯅꯤꯡꯇꯝ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞ ꯄꯨꯝꯅꯃꯛꯀꯤ ꯑꯄꯨꯟꯕ ꯄꯥꯡꯒꯜ ꯂꯤꯡꯖꯦꯜ ꯁꯥꯒꯠꯇꯨꯅ ꯂꯩꯄꯥꯛ ꯑꯃꯗꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡꯒꯤ ꯌꯦꯛꯅꯕꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯊꯦꯡꯅꯃꯤꯟꯅꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ UNLF-MHCꯅ ꯊꯝꯂꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯅꯤꯡꯇꯝ ꯂꯥꯟꯒꯤ ꯑꯅꯧꯕ ꯇꯥꯡꯀꯛ ꯑꯁꯤꯗ ꯅꯣꯡꯄꯣꯛꯂꯣꯝꯗ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝꯁꯤꯡꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈ꯭ꯔꯕ ꯃꯅꯤꯄꯨꯔꯒꯤ ꯑꯊꯧꯕ ꯅꯤꯡꯇꯝ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ UNLF-MHCꯅ ꯌꯥꯑꯣꯜꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯁꯣꯂꯨꯁꯟ ꯇꯧꯖꯔꯤ꯫ ꯂꯣꯏꯅꯅ ꯂꯩꯍꯧꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯒꯤ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯖꯔꯤ꯫ ꯍꯟꯗꯛꯇ ꯃꯅꯤꯄꯨꯔꯒꯤ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯒꯤ ꯀꯦꯝꯞꯇ ꯃꯌꯥꯡ ꯂꯥꯟꯃꯤ ꯑꯃꯗꯤ KNAVꯅ ꯅꯣꯡꯊꯛꯇꯒꯤ ꯗ꯭ꯔꯣꯟ ꯕꯣꯝ 200 ꯔꯣꯝ ꯊꯥꯗꯔꯛꯇꯨꯅ ꯂꯥꯟꯗꯥꯔꯛꯄꯗ ꯈꯣꯡꯐꯝ ꯂꯦꯡꯗꯅ ꯂꯥꯟꯊꯦꯡꯅꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯌꯥꯑꯣꯜ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛꯄꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ NPAꯒꯤ 39 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯑꯁꯤꯗ ꯈꯨꯠꯁꯝꯅꯅ ꯆꯠꯃꯤꯟꯅꯔꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕ ꯂꯥꯟꯃꯤ ꯁꯪꯂꯨꯞꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛꯇ ꯌꯥꯑꯣꯜꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ UNLF ꯃꯤꯂꯤꯇꯔꯤ ꯑꯦꯐꯤꯌꯔꯁ ꯀꯃꯤꯇꯤꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ꯫ MPAꯒꯤ ꯀꯨꯝꯑꯣꯟ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯔꯩꯄꯥꯛꯀꯤ ꯅꯤꯡꯇꯝ ꯌꯥꯑꯣꯜ ꯂꯥꯜꯍꯧꯕ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈ꯭ꯔꯕ MPAꯒꯤ ꯑꯃꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯕ ꯂꯥꯟꯃꯤ ꯁꯪꯂꯨꯞꯁꯤꯡꯒꯤ ꯃꯊꯧꯗ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯌꯥꯑꯣꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯃ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯏꯃꯥ ꯂꯩꯄꯥꯛꯀꯤ ꯇꯝꯄꯥꯛꯇ ꯏꯪꯅ ꯆꯤꯛꯅ ꯌꯥꯇꯥꯕ ꯑꯣꯏꯁꯅꯨ꯫ ꯂꯣꯏꯅꯅ ꯉꯁꯤ ꯊꯣꯛꯂꯤꯕ ꯍꯥꯠꯅ ꯁꯨꯅꯕ ꯐꯤꯚꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗꯁꯨ UNLF-MHCꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅ ꯅꯪꯍꯧꯔꯤꯕ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯖꯔꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯤ꯫